Kangchup Chiru Reserve Forest ki mafamda kuki su group ki designated camp ahum thamdanaba central lengakna thorang taruklibasi athuba matamda Handoktrabadi Natrabadi Manipur Meeyam gi Akanba Khongjang Junction Lakkani haina Rural United Club Organization ki president Ningthaujam Rasant Kumar na phongdorukli ngasi Phayeng Bazar da Rural United Club Organization Ruko amadi Imphal West Women Wing na sinduna Phayengi Meeyam amadi Wapong Bamol Yairong Haurang Oktan Khundong amadi Kangchup Chiru village gi Meeyam thoraktuna central lenga ki Thausil asi yaning de haiduna wakat mifam ama chathakre wakat Khongjang aduda saruk yakiba president Ningthaujam Rasant Kumar na makha taraduna Haukiba lisingani kungamangagi June tang tara tarukta Union Home Minister Amit Shahana kuki su group ki camp tarit nongna meitei taba khul singdagi arapa singi mafam kharada hongjanna khanghanki madugi mahutta madugi matung tabada Home Minister na tharakpa official singa kuki su group singa Laktuna kuki su group ki designated camp home Kangchup Chiru Reserve Forest ki mafam singda camp sagani haina thorang taurukli thorang asi athuba matamda Handoktrabadi kuki su group ki designated camp sagani haina thorang taurukli basi Koktrukta sagali bas post university mathakta leiba kuki gi khul harau thel amadi Kangchup Chiru lamkhaiga thangnabada leibani mafam asi Kotlen chatpa lambi new kasaro taba lambi nakparomda junction duna leibani kuki gi camp ahum thamgani haina Assam Rifles amadi kuki su group ke miyoi singna laktuna yengsen lambata natana camp sanana bohonarakli thausilasi leptrabadi maitai amadi naga gi khulgi nakna leiriba chingkhong chingya gi kuki su group ki camp saba yaroi masidasu natana Manipur ki governor da su camp saba yaroi haidar memorandum amasu pisalagani karigumba su camp asi sarak patargadi Manipur ki Meeyam na Akanba iho horkani loinana Manipur lengakna kumjal sing ani kungamari ki February ki tang kungamapan ki assembly ki phamda kuki su group ki sing niyom thugai haidura Manipur lengakna su makhatana sangthadana ba warep loduna assembly da pass tawkhrabani haiki ngasi wakanin phamadu da kuki su extension makhata na thamganu reserve forest manungda kuki su designated camp thamba yaroi highway manakta kuki su thamba yaroi amadi maitai amadi nagagi khul manakta su group ki camp thamba yaroi haiba placard sing paiduna kholau lauki 2025 जून की तांग प्रातरुकता भारत सरकार की अमित शाह ना हाइबा कुकी मेलिडेंस कांगबू सिंगा सिगी मैतै का खुनबंगना लैबा मैतै की चिंगथक्ता नगन लैबा कुकी सो केम तरे होंदोपदा यानखरे हाइरगा अदुगुमलाबा होम मिनिस्ट्री की ऑफिसर कांगबू लाक्तुना सु कांगबू सिंगसिगा होंदोपदा यानरगा हाइरिबा कुकी छुगी तेजिगिते के मची मफम महुम मची थंबगी हाइना मोय खनरे हाइबगे पाउ ताजबदगी ngasi अखोना हाइरिबा छु अदुगोलाबा मणिपुर सरकार ना 2024 की फेब्रुआरी की तांग कुमा पंदा असेंबली दा हाइरिबा कुकी कांगबू सिंगा सिना ग्राउंड रू छुगाइदना मोयगी तौगदा मफपुना मक तौदे हाइना मणिपुर सरकार ना मोयजी छु सांगथदना बा warep lawkhaba dugumba assembly na pass tawkhaba dugumba ba mafam machi atopa mafam do khongdoba khagi yam nang na leiba khulla sida moigi chu thamba chi yaroi